Horen akhoi Yamgeeta gi mai than ba se ko haidi cheng khatang lobi si ko plate macha am da cheng khatang lo se ko ado kamaina to goda bano ai khatang ha petang share tok jarake ko haidi coins khara lo ko coins se akhoi imung manung gi mi maching na haras ne ko akhoi mung da mi ohum khatang le haidi coin ohum lobi ro manga le haraga na manga lobi ro ko coin se hap se keno sida ko cheng sida sumai to ro ko adu dum le re ko adu amana khoi na to se kaino ha matham dipak haina haraga di leba ki dipak ni khangde macha ni khangde achoba ni khangde ama sumai lobi re na ko aduga saina ko machin mari gumba ohen bio ko machin mari gumba oire aduga sida hapkadab se kai kaino hari thoiding maru khatang hapiro ko aduga kaino thoiding maru hari kaino thoiding amu bani ko thoiding kaino nate ko khoina sura chaba singju da hapa thoiding do nate ko thoiding amu ba leire long khatang am hapira se to ko gul maru khatang ham hapira se ko aduga paisa achoi ba ma thada biro aduga sigi kaino toraga si je akhoi gi makharom thangba mai thandok bio ko horen se ko aduga sigi poche coin se loksalaga ai gi purse ta kai da hapiro ko aduga si sina nungala kanda natra nungni leraga su ko nungal ba mak natraga su paisa khara ga hapchalaga cheng khara ga hapchalaga haidi leitaba mi ma da khara dan tok thokpio ko si sina leina ko imung du da leiriba mayam dugi haita daw ya da boiro natraga sum thabai khang yam yele palle khole kaina haraga di adudo obstacles kumba phana ba anaye kumba yaudana bai damak tani ko si sima su tawiro ko ma'am thank you